ꯅꯣꯏꯕꯨ ꯅꯍꯥꯟ ꯘꯔꯤ ꯑꯍꯟꯕꯒ ꯌꯥꯝ ꯒꯤꯐ ꯇꯧꯅꯈ꯭ꯔꯗꯥꯏꯅꯦ ꯑꯗꯨ ꯁꯤꯒꯦ ꯍꯥꯏꯗꯅ ꯈꯪꯗꯦꯗ ꯁꯤꯁꯤꯒ ꯆꯠꯂꯝꯃꯤꯁꯤꯅꯦ ꯑꯉꯧꯕ ꯃꯤꯅꯤ ꯀꯔꯤ 요기제 요시는 들어 요시는 들어 cầm ống chạy chứ nào ngoài nào nên cầm ống thôi chứ 시지 cái ba cái Good morning guys, welcome back to our channel. I'm my friend Khale. Adugi ko ba singguini ba ko hujik hari do. Aduga ngasi je horen aina school chalo matungda akoi naugi magi shooting to godabudo modugi location yengba chalu gane ba ko. Hey, ogulo hai. Tabro. Pung 7 thai tare. Babu ta koi phalo ga hale. चलो तू तौले नो ओजे खग येंग फान द दिबको साइड मु तत्खरे सोखरे करी नंगे आई थाती ओजु ngana hogolaga kagai sa khotna lei dujidi ready da ha hogolo hali di link tharani Si film sama sa antra. Sisia, ai puni pa tam dure. To piro I kita. Itan. Para tha togle me ko mana. Thau bra. Samura. Aku ikan jare. Ikan phone vai sanari hai. cầm cho nó cái gì đấy Não sai rồi. Sai rồi. Claro. Masih di pura hobi ini. Masih mana? Se. Bye bye. Kok? Mui link tharak tri ne huju puni pan tara se. Sun ge. Nipa makai ni ai. Mani nipa makai ni. Ai dum link tharak ge ko. Coba apa? Lah. Woi loi kerapa? Pasti loi kerja pelap kaki ada kena tu. Labung lah. Si berapa? Kata ya tu kata apa macam? Yare. Malu ada apa ma? Mày thiên là nuôi ăn thả rồi à? Nuôi ăn thả rồi kìa. Ya rồi ba. Thiên này bây giờ. Ama ngày ni ngày thì thiên này bây giờ rồi ba. Hata thiên này ba mình tra học kuni ta sang ini ba. Yes, my boy. Itu cedera? Good. Masih kelas itu pun nungai bro. Saya ni mana pun kita sibuk. Orang juga ni sibuk. Nungai mana? Hasil ni kan? Aduh nengarang hai betul masih. Ini pergi sana bawa kuah kita sekarang hai betul. Aduh mau ni hana, ada
과학대인다 요래 뭐 다들 먹으면 걔네도 못 찾더네 봐 거기 나오기 막이 슈팅기 로케이션도 두기 아스 샤이 이거 잘 알지 봐 가자 가봐 멋진데 좀 찍던 레이리 봐 라스 진페이버 온 기니까 저 하나 가나가 헤이 뽕 깨라게 그런데 마삼 떼 난 너무 보게 봐. 난 좀. 아버지 시지 살래. 응. 생오버세. 실례다. 아이는 내가 이거 시지가 내가 당수 나이가 좀 한타야 그러. 응. 나이 상디. 너 시기디네. 너 시기디네. юм들 라이 초가나고 오피스 북 타라니지. 아이 뭐 말이 너희 뽕마이 자세히 신고 아버지 카피로 하요래 이거 시리 그가. 허지기 다이럭도 아이 회 블록 다 하더니. 나더라. 허지기네. 하나 깨는 비마디까지 돼. 니니기 다이럭도 아이는 호렌 하프네. 또 호렌 비즈니 잉자라서니. 강해. 상담내 뭐 때문에 응. 감라가도 응. 강강이야. 시리 우리도 탐야 이나 가가 무도 파자이다가. 응. 힘들 야디기 때문에 뭐들 리허리 레이데. 지만은 찍거는 다시 있잖아게. 바이 또 저거. 바이. 바이 또로. 바이. 클래스 로고 래. 허지모. 바이. 그 클래스 마이 마이 세 앨범 남들이 그 로케이션이 이 시기부터 양 파자. 바이바이. 그냥 통하게. 굿. 자타로. 아, 좋아라. 바이바이. 바이. 고. 잘하게. 너네 세사로 해라. 그냥 그지 뭐. 또 보니. 꼭 그렇고 나는 보란 거든. Tahu thomo ya ni? Saya. Haji kada tani ma ta tu jum na. Thum lâu. Thum log da. Location ni ye ngoni go. Si koi kaka ne ba. Suresh malum hai to. Suresh malum na isai gi putui Hai. ga adum member. Aja single le na koi ya. Adi haji keno degi chala jine. Bukan ta ka. Bukan le ta. Nó ta đây nào. Làm thua cái mẹ đấy. Okay. कोई नहीं है चलिए वो लोकेशन से हाँ ना हाइनर है यूम दो कोई नहीं है मुझे लीजिए कहीं Yung mà chụp sao không? हाँ Đúng rồi. Cái sẽ làm đi bằng đi mai cái tổ nó vậy cái nó làm được. हाँ Làm làm được. हाँ Yung ra thì chẳng làm cái gì nó ra sao đúng được. हाँ Cái nó hay được. गाड़ी से काम है कुछ यौदी यौदरी वो को और तो शायद सीधे सीधे ऊगी ठोंग में लेगा सीधे ऊगी ठोंग में ले जे अदुने भी ये नहीं जे करे Kim nào? माने ओस्मो की ने अदुने फुन लोग दी यौदरी वो को ऐसी की ठोंग जे शायद की जगह से अदुम नंबर तो फंस कर तो मारना 시대기 헤로인도 좀 간 걸로 이렇게 들어가 라신다. 아이 같은 일이지. 야무나 dum기는 말리. 응, 가지. Cầm để sao ta? 어디 그 이제 하이데가도 관리 못해. Hay được không? Chúng ta trên लोकेशन चाहिँ छैन पुखीमा ल्याइरहेको जुबोको ब्याकग्राउन्ड छैन चिङुरी चाहिँ सितिर पनि त अदुना छैन लोकेसनमा हम चाहिँ सिसी तौबा याइन लुम खंदोकान्दा फाइनलाइज तादुनेबको Man the background sing.
ꯁ꯭ꯋꯥꯏꯗ ꯆꯥꯛꯀꯧ ꯑꯃ ꯂꯩꯔꯤ ꯆꯪꯁꯤꯜꯂꯒ ꯆꯥꯔꯣꯁꯤꯔ ꯈꯪꯗꯦ ꯍꯥ ꯆꯪꯉ ꯆꯥꯎꯗ ꯆꯪꯉ ꯆꯥꯔꯣꯁꯤꯔ ꯑꯩꯈꯣꯏ ꯀꯦꯃꯦꯔꯥꯃꯦꯟꯅꯤ ꯍꯥꯏꯔꯒ ꯀꯦꯃꯦꯔꯥꯃꯦꯟ ꯍꯥꯏꯔ ꯆꯪꯉ ꯌꯥꯔꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏꯁꯤ ꯂꯣꯏꯔꯕꯣ ꯑꯝꯇ ꯈꯜꯂꯨ ꯑꯣ ꯑꯩ ꯌꯨꯝꯇꯒ ꯌꯦꯡꯈꯤꯁꯦꯕ ꯑꯣꯞꯁꯟ ꯑꯅꯤ ꯑꯍꯨꯝ ꯊꯝꯕꯩ ꯋꯥꯅꯤꯗ ꯀꯔꯝꯕꯅ ꯐꯒꯗꯒꯦꯗꯣ ꯁꯤꯗ ꯅꯝꯕꯅ ꯇꯥꯔꯤꯛ 10 ꯅꯝꯒꯗꯕꯀꯣ ꯅꯨꯄꯤ ꯌꯥꯎꯔꯒ ꯍꯦꯔꯣꯏꯟ ꯌꯥꯎꯔꯒ ꯍꯦꯔꯣꯏꯟꯗꯨꯕꯨꯗꯤ ꯂꯣꯏꯅꯃꯛ ꯀꯟꯐꯥꯔꯝꯕꯨꯗꯤ ꯇꯥꯔꯦ ꯑꯗ ꯀꯣꯟꯅ ꯅꯨꯃꯤꯠ ꯑꯩ ꯃꯗꯨꯒꯤ ꯕ꯭ꯂꯣꯛ ꯃꯇꯦꯛ ꯃꯇꯦꯛ ꯁꯦꯝꯃꯒ ꯃꯦꯀꯤꯡ ꯕꯤꯍꯥꯏꯟ ꯗ ꯁꯤꯟꯒꯤ ꯇꯥꯏꯞꯇ ꯁꯦꯝꯃꯒ ꯊꯥꯒꯠꯂꯛꯀꯦꯕꯀꯣ ꯊꯥꯕꯨꯗꯤ ꯀꯩꯅꯣꯒꯨꯝꯕꯗ ꯑꯇꯣꯞꯄ ꯆꯦꯅꯦꯜꯗ ꯑꯣꯏꯅ ꯄꯕ꯭ꯂꯤꯁ ꯇꯧꯒꯅꯦꯕ ꯁꯨꯃꯥꯏꯅ ꯇꯨꯔꯦꯟ ꯐꯥꯎꯔ ꯆꯠꯄꯁꯦ ꯊꯥꯏꯅ ꯉꯥ ꯐꯥ ꯆꯠꯄꯗꯣ ꯅꯤꯡꯁꯤꯡꯉꯦ ꯑꯩꯅ PhD ꯇꯧꯔꯤꯀꯥꯟꯗꯕꯀꯣ ꯁꯤꯒꯨꯝꯕꯒꯤꯗꯤ ꯃꯥꯃꯨꯅꯤꯗ ꯑꯩꯈꯣꯏꯅ ꯆꯠꯂꯛꯄꯗꯨꯗꯤ ꯑꯩꯈꯣꯏꯗꯤ ꯏꯟꯇꯤꯔꯤꯌꯔ ꯃꯅꯨꯡꯅꯦꯕ ꯃꯣꯏꯒꯤ ꯂꯣꯀꯦꯜ ꯐꯤꯁꯔꯃꯦꯟ ꯐꯥꯎꯕꯗ ꯆꯪꯗꯕ ꯖꯒꯥꯗꯅꯦꯕ ꯑꯩꯈꯣꯏꯅ ꯆꯪꯉꯤꯁꯤꯗꯤ This is the only mean ꯁꯤ ꯌꯧꯒꯦ ꯍꯥꯏꯔꯒꯗꯤꯀꯣ ꯀꯥꯈꯠꯀꯦ ꯍꯥꯏꯔꯒꯗꯤ ꯏꯟꯖꯤꯟ ꯇꯨꯝꯕꯗꯤ ꯐꯖꯔꯦ ꯁꯥꯡꯅ ꯆꯪꯉꯤꯗꯣ ꯍꯥꯏꯗꯤ ꯍꯥꯏꯔꯝꯃꯕ ꯐꯔꯦ ꯍꯥꯏ ꯌꯥꯔꯅꯤ ꯑꯀꯣꯟꯕꯒꯤ ꯍꯦꯟꯅ ꯂꯥꯏꯔꯤꯛ ꯑꯃ ꯆꯪꯕꯗꯣ ꯆꯪꯕꯗꯣ. ꯃꯗꯨꯅ ꯍꯦꯟꯅ ꯐꯖꯒꯅꯤ ꯂꯣꯡ ꯁꯣꯔꯠ ꯀꯥꯞꯄꯁꯨ ꯅꯨꯡꯗꯥꯡꯒꯤ ꯁꯣꯠꯇꯣ ꯂꯥꯏꯠ ꯊꯥꯜꯂꯒꯅꯦ ꯃꯥꯅ ꯍꯥꯏꯗꯤ ꯏꯟꯁꯠ ꯌꯥꯎꯋꯤꯗꯅ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏ ꯐꯅꯦꯛ ꯈꯛꯇ ꯀꯧꯔꯛ ꯁꯤꯜꯂꯒ ꯐꯥꯏꯗꯕ ꯑꯇꯝꯕꯅꯤꯀꯣ ꯑꯗꯨꯅ ꯂꯣꯀꯦꯁꯟ ꯐꯥꯏꯅꯦꯂꯥꯏꯁ ꯇꯧꯔꯦ ꯑꯗꯨꯅ ꯂꯣꯏꯔꯦ ꯉꯁꯤꯒꯤ ꯊꯕꯛ ꯌꯨꯝꯗ ꯍꯜꯂꯅꯤ ꯂꯣꯏꯔꯕ ꯅꯠꯇ꯭ꯔꯣꯅꯦ ꯑꯩꯈꯣꯏꯁꯤꯕꯣ ꯆꯠꯀꯗꯕ ꯂꯩꯌꯦꯅ ꯀꯗꯥꯏꯗꯅꯣ ꯅꯣꯏꯕꯣ ꯀꯦꯅꯣꯒꯤ ꯃꯆꯟꯅꯨꯄꯤꯒꯤ ꯂꯨꯍꯣꯡꯕ ꯍꯧꯖꯤꯛꯄꯣ ꯅꯨꯡꯊꯤꯟꯗ ꯄꯨꯏꯕ ꯅꯨꯡꯉꯥꯏꯇꯔꯒꯦ ꯌꯦꯡꯉꯦ ꯍꯥ ꯌꯦꯡꯉꯦꯕ ꯌꯥꯝ ꯅꯛꯏꯗ ꯁꯤꯗꯒꯤ ꯀꯤꯂꯣꯃꯤꯇꯔ 35 ꯃꯨꯛꯇꯅꯤ ꯑꯣ ꯍꯩꯖꯤꯡꯄꯣꯠꯅꯦꯕ ꯀꯩꯅꯣ ꯌꯥꯎꯗꯕꯅꯦ ꯌꯥꯎꯕ꯭ꯔꯅꯦ ꯑꯣ ꯑꯁ ꯑꯩꯗꯤ ꯌꯥꯎꯗꯦꯅ ꯑꯩ ꯀ꯭ꯋꯥꯀꯩꯊꯦꯜꯗ ꯂꯥꯛꯑꯦꯕꯀꯣ ꯃꯣꯏ ꯂꯧꯕꯤꯒꯦꯅ ꯊꯕꯛꯁꯤ ꯌꯥꯝ ꯁꯪꯗ꯭ꯔꯦ ꯃꯤꯁꯤ ꯂꯥꯛꯇ꯭ꯔꯤꯕꯣ ꯊꯥꯗꯕꯤꯔꯝꯃꯣ ꯍꯥꯏꯕ꯭ꯔꯣ ꯑꯗꯨꯗꯤ ꯂꯩꯅꯤꯡꯉꯤ ꯍꯥꯏꯔꯕ ꯁꯤꯗ ꯑꯩꯒꯤ ꯅꯣꯡ ꯐꯥꯗꯣꯛ ꯊꯦꯡꯅ ꯍꯜꯂ ꯂꯣꯏꯔꯦ ꯑꯩ ꯐꯨꯕꯤꯗꯅꯕ ꯑꯃꯨꯛ ꯑꯩꯒꯤ ꯐꯤꯔꯣꯟ ꯅꯨꯡ ꯈꯔ ꯌꯥꯝ ꯁꯨꯒꯗꯕ ꯌꯥꯝ ꯂꯩꯔꯤꯌꯦ ꯑꯩꯅ ꯁꯨꯔꯣ ꯀꯩꯅꯣꯒꯤ ꯑꯦ ꯅꯪꯅ ꯁꯨꯗ꯭ꯔꯗꯤ ꯍꯩꯔꯣꯏꯅꯦ ꯑꯩꯅ ꯍꯣꯃꯦꯟ ꯗ꯭ꯔꯦꯁꯀꯗꯣ ꯃꯥꯅ ꯄꯩꯁꯥ ꯆꯞ ꯃꯥꯟꯅꯩ ꯃꯉꯥ ꯅꯪꯕꯨ ꯅꯣꯏꯕꯨ ꯅꯍꯥꯟ ꯘꯔꯤ ꯑꯍꯟꯕꯒ ꯌꯥꯝ ꯒꯤꯐ ꯇꯧꯅꯈ꯭ꯔꯗꯥꯏꯅꯦ ꯑꯗꯨ ꯁꯤꯒꯤ ꯍꯥꯏꯗꯅ ꯈꯪꯗꯦꯗ ꯁꯤꯁꯤꯒ ꯆꯠꯂꯝꯃꯤꯁꯤꯅꯦ ꯑꯉꯧꯕ ꯃꯤꯅꯤ ꯅꯠꯇ꯭ꯔ ꯃꯉꯥ ꯁꯤ ꯘꯔꯤ ꯁꯤꯒ ꯆꯠꯂꯦꯃꯦꯕ ꯀꯅꯥꯅ ꯄꯥꯝꯃꯨꯗ꯭ꯔꯣ ꯄꯤꯔꯛꯈꯤꯕꯅꯣ ꯂꯪꯊꯣꯛꯈꯤꯗꯣ ꯃꯔꯤꯗ ꯑꯃ ꯁꯤꯟꯒꯦ ꯁꯤꯟꯗꯣꯛꯎꯗꯅ ꯑꯗꯨ ꯑꯣꯏꯔꯒ ꯃꯩ ꯍꯟꯖꯟ ꯍꯟꯖꯟ ꯁꯤ ꯂꯩꯔꯝꯃꯤ ꯅꯠꯇꯦꯗ ꯁꯤꯒ ꯁꯤꯔꯒ ꯁꯤꯕ ꯕꯕꯥꯏ ꯘꯔꯤꯗꯣ ꯑꯗꯨꯒꯤ ꯃꯔꯤꯗꯣ ꯁꯤꯟꯗꯅ ꯌꯥꯒꯗ꯭ꯔꯥ ꯀꯔꯝꯕ ꯘꯔꯤ ꯈꯣꯕꯥꯅ ꯑꯩꯉꯣꯟꯗ ꯄꯤꯔꯛꯄꯗꯣ ꯌꯥꯔꯣꯏꯍꯦ ꯆꯥꯟꯅꯔꯣꯏ ꯌꯨꯝꯗ ꯌꯧꯔꯦ ꯑꯗꯣ ꯉꯁꯥꯏ ꯂꯣꯀꯦꯁꯟ ꯅꯨꯡ ꯌꯦꯡꯉꯨꯔꯦꯗꯅ ꯑꯗꯨꯒ ꯌꯥꯝꯅ ꯇꯔꯅꯤꯡ ꯄꯣꯏꯟ ꯑꯃꯅ ꯉꯁꯥꯏꯁꯦ ꯂꯣꯀꯦꯁꯟ ꯌꯦꯡꯉꯒ ꯌꯨꯝꯗ ꯍꯜꯂꯦ ꯌꯨꯝꯗ ꯍꯜꯂꯛꯑꯀꯥꯟꯗ ꯑꯩꯁꯦ ꯈꯔ ꯁꯨꯝ ꯑꯩꯅꯁꯨ ꯍꯥꯟꯅ ꯕ꯭ꯂꯣꯛ ꯊꯥꯏꯗꯅ ꯁꯤꯒꯨꯝꯕꯁꯦꯈꯔ ꯁꯨꯝ ꯀꯨꯅꯤꯡ ꯂꯩꯌꯦꯗꯣ ꯑꯗꯣ ꯀꯨꯅꯤꯡ ꯂꯩꯕꯗꯒꯤ ꯍꯦꯔꯣꯒꯗꯤ ꯂꯣꯏꯅꯃꯛ ꯍꯥꯏꯈ꯭ꯔꯕꯅꯦꯕꯀோ ꯑꯗꯩ ꯑꯩꯁꯦ ꯉꯁꯥꯏꯒꯤ ꯂꯣꯀꯦꯁꯟ ꯌꯦꯡꯉꯨꯕꯗꯩꯁꯦ ꯈꯪꯈꯣꯡ ꯍꯦꯛ ꯀꯨꯝꯅꯤꯡꯉꯦꯅꯦ ꯑꯗꯒꯤ ꯑꯩꯅ ꯀꯨꯝꯃꯒꯦꯅ ꯗꯤꯁꯥꯏꯠ ꯇꯧꯔꯦꯀꯣ ꯑꯗꯨꯒ ꯑꯦꯛꯇꯔꯗꯣ ꯍꯦꯔꯣꯗꯣ ꯍꯥꯏꯗꯣꯛꯈ꯭ꯔꯦꯕꯀꯣ ꯑꯗꯨꯕꯨꯗꯤ ꯀꯩꯝꯇ ꯊꯣꯏꯗꯣꯛꯇ꯭ꯔꯦ ꯍꯥꯏꯗꯤ ꯈꯪꯅꯕ ꯑꯣꯏꯕ ꯑꯩꯒ ꯈꯪꯅꯗ꯭ꯔꯒꯁꯨ ꯉꯁꯥꯏ ꯑꯩꯈꯣꯏ ꯀꯀꯥ ꯍꯣꯏꯗꯨꯒ ꯑꯗꯨꯒꯤꯗꯤ ꯐꯖꯅ ꯑꯗꯨꯝ ꯍꯥꯏꯗꯣꯛꯈ꯭ꯔꯒꯦꯅ ꯍꯥꯏꯔꯦꯕꯀꯣ ꯃꯥꯅꯁꯨ ꯀꯩꯝꯇꯁꯨ ꯋꯥꯔꯧꯔꯝꯃꯣꯏꯅ ꯈꯜꯂꯦ ꯀꯩꯒꯤꯅꯣꯗ ꯑꯩꯈꯣꯏꯅ ꯑꯇꯣꯞꯄ ꯑꯦꯛꯇꯔ ꯑꯃ ꯅꯦꯛꯄ ꯅꯠꯇꯕꯅꯤ나 ꯁꯤꯡꯒꯔꯗꯨꯒꯤ ꯍꯦꯛ ꯃꯌꯥꯝꯕꯗ ꯑꯩ ꯇꯥꯔꯦꯅ ꯃꯥ ꯀꯨꯝꯖꯅꯤꯡꯉꯦ ꯈꯣꯠꯅꯤꯡꯉꯦ ꯃꯗꯨꯅ ꯍꯥꯏꯌꯣꯅ ꯐꯖꯅ ꯁꯦꯡꯅ ꯑꯗꯨꯝ ꯍꯥꯏꯌꯣꯅ ꯑꯗꯨꯝ ꯍꯥꯏꯈ꯭ꯔꯦꯕꯀꯣ ꯑꯗꯨꯒꯤ ꯄ꯭ꯔꯤꯄꯦꯔꯦꯁꯟꯁꯦ ꯃꯌꯥꯝ ꯑꯃ ꯇꯧꯒꯗꯕ ꯂꯩꯔꯤꯕ ꯍꯧꯖꯤꯛ ꯍꯌꯦꯡꯅ ꯁꯨꯇꯤꯡꯁꯦ ꯑꯗꯨꯅ ꯍꯥꯟꯅꯁꯨ ꯄ꯭ꯔꯤꯄꯦꯌꯔ ꯇꯧꯍꯧꯗꯕꯅ ꯑꯩꯁꯦ ꯏꯁꯩꯁꯦ ꯂꯤꯞꯁꯤꯡ ꯇꯧꯕꯒꯤ ꯈꯔꯁꯨ ꯐꯥꯅꯕꯁꯨ ꯀꯟꯅꯁꯨ ꯍꯣꯠꯅꯔꯤ ꯑꯗꯒꯤ ꯑꯩꯒꯤ ꯂꯩꯔꯤꯕ ꯐꯣꯔꯃꯦꯜ ꯅꯨꯡ ꯍꯥꯏꯗꯤ ꯗ꯭ꯔꯦꯁ ꯅꯨꯡꯁꯦ ꯈꯔ ꯁꯨꯔꯤꯕꯀꯣ ꯑꯩ ꯅꯨꯄꯤ ꯉꯁꯥꯏ ꯂꯧꯔꯨꯔꯒ ꯉꯟꯇꯥꯅ ꯐꯤ ꯁꯨꯅꯕ ꯑꯩꯁꯦ ꯉꯟꯇꯥꯅ ꯂꯧꯕ ꯂꯥꯛꯑꯦ ꯅꯪꯅ ꯈꯔ ꯁꯨꯕ ꯍꯩꯇꯧꯕꯅꯦ ꯋꯥꯏꯠꯀꯨꯝꯕꯗꯣ ꯑꯩꯅ ꯁꯨꯗꯤ ꯃꯆꯨꯗꯤꯇ ꯀꯣꯛꯁꯜꯂꯦ ꯈꯪꯉꯕ ꯍꯥꯏꯗꯤ ꯌꯥꯗꯦꯕ ꯋꯥꯏꯠꯇꯣ ꯑꯗꯨꯅꯤꯗ ꯑꯗꯨꯅ ꯁꯤꯗ ꯂꯣꯏꯅꯃꯛ ꯁꯨꯃꯥꯏꯅ ꯑꯩꯅ ꯇꯧꯕ ꯀꯥꯟꯗꯀꯣ ꯁꯤꯒꯤ ꯑꯦꯛꯇꯤꯡꯒꯤ ꯂꯝꯗ ꯆꯪꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯒꯤꯗꯤ ꯑꯍꯥꯟꯕ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯑꯣꯏꯗꯣꯏꯅꯤ
ꯑꯩꯁꯨ ꯀꯨꯝꯖꯅꯤꯡꯕꯒꯤ ꯀꯨꯝꯕꯗꯣ ꯀꯨꯝꯗꯣꯔꯤꯕꯅꯤ ꯁꯤꯗ ꯑꯩꯒꯤ ꯅꯨꯄꯤ ꯑꯩꯒꯤ ꯐꯦꯃꯤꯂꯤ ꯏꯆ ꯑꯦꯟ ꯑꯦꯚ꯭ꯔꯤ ꯋꯥꯟ ꯂꯣꯏꯅꯃꯛ ꯁꯞꯄꯣꯔꯇꯤꯞꯅꯦꯕꯀꯣ ꯑꯗꯨꯅ ꯑꯩ ꯕ꯭ꯂꯣꯛꯁꯤꯁꯨ ꯈꯔ ꯉꯟꯇꯥꯅ ꯂꯣꯏꯁꯤꯜꯂꯒꯦ ꯍꯣꯔꯦꯟ ꯃꯣꯏ ꯀ꯭ꯔꯥꯐꯇꯤꯡ ꯅꯨꯡ ꯇꯧꯕ ꯍꯥꯏꯒꯗ꯭ꯔꯥ ꯃꯣꯏ ꯇꯥꯟꯅꯒꯗꯕ ꯈꯔ ꯂꯩꯔꯤꯕꯀꯣ ꯍꯌꯦꯡ ꯑꯦꯛ ꯅꯨꯡ ꯇꯧꯒꯗꯕꯗꯣ ꯁꯤꯒꯤ ꯌꯣꯡꯆꯥꯛꯁꯦ ꯀꯗꯥꯏꯗꯒꯤꯅꯣ ꯉꯁꯥꯏ ꯆꯠꯁꯦ ꯑꯣꯚꯔꯕ꯭ꯔꯤꯖꯀꯤ ꯃꯈꯥꯗ ꯌꯣꯟꯕ ꯌꯣꯡꯆꯥꯛꯈꯩꯗꯣ ꯃꯗꯨꯗꯣ ꯉꯁꯥꯏ ꯐꯦꯁꯕꯨꯛꯇ ꯅꯨꯄꯥꯅ ꯇꯧꯔꯒ ꯊꯥꯒꯠꯂꯛꯑꯦꯕꯀꯣ ꯈꯪꯉꯕ ꯃꯥꯁꯦ ꯃꯗꯨꯗꯒꯤ ꯂꯩꯔꯛꯄꯅꯦꯅ ꯍꯥꯏꯕ ꯑꯗꯨꯗ ꯃꯥꯅ ꯍꯥꯏꯁꯤꯅ ꯍꯤꯗꯥꯛ ꯑꯃꯨꯛ ꯀꯥꯞꯄꯤ ꯁꯤꯅꯤ ꯈꯪꯉꯕ ꯃꯥꯅ ꯄꯤꯛ ꯊꯨꯗꯦꯛ ꯌꯦꯡꯉꯦꯕ ꯈꯪꯕ꯭ꯔꯥ ꯑꯗꯨꯅ ꯃꯌꯥꯝ ꯆꯥꯕꯤꯒꯅꯨ ꯀꯥꯟꯗ ꯃꯥꯅ ꯍꯥꯏꯔꯤꯌꯦ ꯑꯗꯨ ꯆꯨꯝꯃꯤꯕ ꯖꯥꯠꯂꯗꯤ ꯈꯪꯗꯦꯕꯀꯣ ꯃꯥꯅ ꯑꯩꯅ ꯍꯧꯖꯤꯛꯇ ꯈꯪꯗꯦ ꯍꯥꯏꯗꯤ ꯀꯦꯃꯤꯀꯦꯜ ꯅꯨꯡ ꯀꯥꯞꯄ ꯀꯩꯅꯣꯅꯤ ꯁꯤꯅꯤ ꯌꯣꯡꯆꯥꯛꯇꯣ ꯑꯩ ꯄꯨꯂꯞ ꯐꯨꯜ ꯚꯤꯗꯤꯑꯣꯗꯣ ꯌꯦꯡꯗ꯭ꯔꯦꯕ ꯈꯪꯕ꯭ꯔꯥ ꯃꯣꯔꯦꯔꯣꯝꯗꯒꯤ ꯂꯥꯛꯄ꯭ꯔꯥ ꯒ꯭ꯌꯥꯟ ꯇꯥꯗꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯍꯤꯟꯖꯥꯡꯒꯤꯁꯦ ꯍꯋꯥꯏ ꯊꯔꯥꯛ ꯀꯥꯡꯁꯣꯏ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯍꯣꯏꯅ ꯃꯣꯏꯗ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ ꯑꯧ ꯆꯨꯝꯃꯤ ꯍꯌꯦꯡ ꯉꯁꯥꯏ ꯑꯩꯅ ꯑꯣꯛ ꯊꯣꯡꯕ ꯂꯧꯒꯣ ꯍꯥꯏꯔꯒ ꯂꯧꯔꯛꯇꯦꯅ ꯍꯥꯏꯕꯗꯣ ꯑꯩꯅ ꯑꯗꯨ ꯁꯤꯗ ꯄꯤꯔꯦꯕꯀꯣ ꯑꯣꯛ ꯊꯣꯡꯕ ꯑꯗꯨꯅꯦ ꯑꯩꯈꯣꯏꯕꯥꯅ ꯑꯩꯅ ꯆꯥꯔꯔꯣꯏ ꯍꯥꯏꯔꯒ ꯆꯠꯈꯤꯕ ꯃꯤ ꯆꯥꯔꯣꯏ ꯍꯥꯏꯔꯒ ꯅꯪꯅ ꯇꯨꯃꯤꯟ ꯂꯩꯍꯧꯔꯤꯅꯤꯅꯦ ꯍꯥꯏꯗꯣꯏꯅꯦ ꯑꯩꯈꯣꯏꯕꯥ ꯌꯥꯔꯗꯣꯏꯅꯦ ꯑꯗꯨꯅ ꯍꯨꯕꯦ ꯑꯩꯈꯣꯏꯕꯥꯅꯤ ꯅꯪ ꯁ꯭ꯀꯨꯜ ꯆꯠꯄ ꯂꯥꯛꯏꯅꯦ ꯈꯟꯕ ꯀ꯭ꯂꯥꯁ ꯇꯧꯗꯣꯏꯅꯦꯅ ꯌꯥꯔ ꯃꯅꯨꯡ ꯉꯥꯛꯇ ꯐꯥꯗꯣꯛꯑꯝꯃꯤ ꯁꯤꯒꯤ ꯄ꯭ꯔꯦꯁꯔ ꯀꯨꯀꯔ ꯃꯈꯨꯝꯁꯤ ꯌꯥꯗ꯭ꯔꯦꯕꯀꯣ ꯑꯗꯨꯅ ꯑꯩ ꯉꯁꯤꯒꯤ ꯕ꯭ꯂꯣꯒꯁꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯩ ꯕ꯭ꯂꯣꯒꯁꯤ ꯄꯥꯝꯕꯤꯕ ꯊꯣꯛꯑꯒꯗꯤ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯑꯅꯧꯕ ꯚꯤꯌꯨꯁ ꯇꯧꯕꯤꯔꯒꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯅꯨꯡꯒꯤ ꯆꯥꯅ ꯐꯖꯔꯕꯤꯌꯣ ꯁꯣ ꯄ꯭ꯂꯤꯖ ꯕꯤ ꯁꯦꯐ ꯑꯦꯟड ꯕꯤ ꯍꯦꯜꯗꯤ ꯕꯥꯏ ꯕꯥꯏ ꯒꯨꯗ ꯅꯥꯏꯠ ꯕꯥꯏ ꯕꯥꯏ ꯑꯗꯨꯒ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯕꯗꯣ ꯑꯩ ꯑꯦꯜꯕꯝꯒꯤ ꯍꯦꯔꯣ ꯀꯨꯝꯗꯨꯔꯦ ꯍꯥꯏꯗꯅ ꯑꯗꯣ ꯀꯨꯝꯕꯗ ꯌꯥꯅꯤ ꯌꯥꯔꯣꯏ ꯍꯥꯏꯕꯗꯣ ꯄꯛꯅꯤ ꯄꯛꯑꯣꯏ ꯍꯥꯏꯕꯗꯣ ꯀꯃꯦꯟ ꯕꯣꯛꯁꯇ ꯄꯤꯔꯝꯃꯨꯀꯣ ꯕꯥꯏ ꯕꯥꯏ ꯑꯗꯨ ꯁꯔꯄ꯭ꯔꯥꯏꯖ ꯑꯣꯏꯍꯟꯁꯦ ꯍꯥꯏꯔꯒ ꯍꯥ ꯅꯪꯅ ꯑꯃꯨꯛ ꯍꯥꯏꯗꯣꯛꯑꯕ ꯑꯦ ꯁꯔꯄ꯭ꯔꯥꯏꯖ ꯑꯣꯏꯗꯣꯏꯁꯨ ꯍꯌꯦꯡ ꯑꯩ ꯁꯨꯇꯤꯡ ꯆꯠꯄꯗ ꯑꯩꯗꯤ ꯕ꯭ꯂꯣꯛ ꯅꯝꯗꯣꯔꯤ ꯍꯌꯦꯡꯗꯩꯗꯤ ꯕ꯭ꯂꯣꯛ ꯅꯝꯗꯣꯔꯤ ꯁꯤꯗꯤ ꯁꯔꯄ꯭ꯔꯥꯏꯖ ꯑꯣꯏꯔꯁꯨ ꯀꯩꯁꯨꯝꯇ ꯊꯣꯏꯗꯣꯛꯇꯔꯦ ꯑꯗꯨꯅꯅꯦ